secretary ni yauna MLA taragi singulaba reference mapan sida tara sida sige reference da lekhidaba tong asina har moi tong na lekhidaba da har lawadi manipur gi oina mangjawani haibo phomja han mo te thamjaraga makhoi tong ana ingna sikna sagi gi lekonda ngai le leidoi dukta ai me kedege partna tawjari aduga lekhidaba tong asigi maraktagi aina active politician oidingai da thengnajakiba amadi active politician oiraga thengnajaba mioi ani khaktagi yamna tenba mafam khradang thamjage aigi mamangda khoi level MLA mayam amana khoi mayamna jiri debel haina khagnaba aina di pabu haina kaujaba mahakki baramda mayam ama tapigre aduba aiga maga loina jarpasi 1981 dagi loina jarpani aduna ngasi bauda loina jakibasida aina mangondagi khangjauba mayam amadi haibigre aina thengnajauba magonda commitment adagi amadi magi matam chi amna lugna lojaba aduga mana kanago miyoy amada unasiene appointment pigrabdi mi sina lakado min manga walinga da base thoga mi du bungai daga leiba masi magi amna aduga mana sahi amro sahi kutha banga kutha tungsi minister oina leiba matamna ma kalago pa mioi makha taba mathak thangma khanglaba mioi batada bevhar yaudalo mana wa bevhar se bangwada yam phajana thamliba mi khudi se sapana ba bevhar ba loina thamlikhiba aduga loina magi sango politics tu da ruling and opposition ni khetaba leitala mai akhoi mai office da punamki phamam oigibase khwaidagi tamjaningai ni hena ai hanu tu swaina tamjage aduna mahangna akhoi manipur gi border da leiba jiri bangta karbo phiom da thamjare thamaga karbaina manipur gi border se ngak de ge wakalo byam ko tormodo akhoi da badu sinthani ngai mana package ma thok ngam do ngasi ju u phangibasni ena ai swaina thamjage aduga aina maga loina pasida taima khaidresu yamna nungaiba aina kawwa yaroidawa poina hung khata mana prohab oina thambiramba poina hung khata ngai thamjage amana bureaucrat officer amada IS officer da haigo wafam amaga amana mana khwaidagi lura tinaba magi khwaidagi wajaba wakarabada haiba amaga amana ma masada magi guru amana tapiba wahi amakhata ahung khatni aina sida thamjage na khalise yamna mana noma IS officer amga maga sum kasna phabina bada mana wahi amaga IS officer sida British ke adugumba ba sahib tuge saura buhidu sibada sahib ki banglo do mina sande adubu sahib tu sibo batamdadi mau thangdopi do kalam leitadana waira ka le thangdoki mase sahib do tawbi ga du haina IS officer bu da haidi adi adi sudana mana magi kwai lu to ba magi to si am kana khona zo wa karam ta mana haiye u se am thu da kar ga di maton se am thu yo ba di adu ga di thu da kar ga maton thu yo di amuk thu da kuma pata ba mase khangna nang su sa du ko hai another atopa bala mahapu tabirakpa aduga mahaki oza JS college principal oida leramba suramanina madu bitu da aina paung hera kaujaba jiri debe ngawro mai thogda magi adu pot mo hera pasida mami yema ta boi he mana igona kausilaga he santi nangi bose tam lubari magi mamangda samu se to udabdi magi mantunda kakcheng se to ubadi he wahi hungda se aida kaw bagam do ma loida ko sahi ni phu ena loida musa aduga debe si teis devendra se trabai to gebo ma jiri bangi SDO office ta sahi hum LDC o to to bi aduga ozawi da sahi tara to bi adu matunda advocate o lu to matunda bot le bakki bi magoda tamjamiya ba guru bhakti
ꯑꯩꯅ ꯀꯥꯎꯕ ꯌꯥꯔꯣꯏꯗꯕ ꯑꯃꯈꯛꯀꯅꯤ ꯑꯩꯅ ꯃꯤꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤꯕꯁꯤ ꯁ꯭ꯔꯤ ꯗꯦꯕꯦꯟꯕꯨ ꯑꯍꯥꯟꯕ ꯄꯣꯂꯤꯇꯤꯛꯁꯇ ꯂꯩꯅꯤꯡ ꯂꯧꯈꯤꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯏꯁꯇꯦꯠꯍꯨꯗ ꯐꯪꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈꯤꯕ ꯑꯂꯤꯃꯨꯗꯤꯟꯅ ꯃꯍꯥꯛꯀꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯒꯨꯔꯨꯅꯤ ꯑꯗꯨꯅ ꯑꯂꯤꯝꯅ ꯁꯤꯔꯝꯗꯥꯏ ꯃꯇꯝꯗ ꯃꯥꯕꯨ ꯀꯧꯔꯒ ꯑꯦꯁꯦ ꯁꯥꯇ꯭ꯔ ꯑꯃꯒ ꯑꯣꯖꯥ ꯑꯃꯒ ꯒꯨꯔꯨ ꯑꯃꯒ ꯃꯥꯒꯤ ꯁꯤꯛꯈꯥ ꯑꯃꯒ ꯂꯩꯔꯤꯕ ꯃꯔꯤꯗꯣ ꯃꯗꯨꯗ ꯐꯣꯡꯗꯣꯛꯑꯝꯕꯗꯣ ꯑꯩ ꯃꯤꯠꯅ ꯎꯖꯍꯧꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇꯨꯒꯤ ꯃꯥꯅ ꯇꯧꯕꯤꯔꯝꯕ ꯃꯥꯅ ꯎꯠꯄꯤꯔꯝꯕ ꯃꯌꯥꯝꯗꯣ ꯃꯗꯨꯒꯤ ꯃꯇꯧꯗꯣ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯗꯨꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯐꯥꯗꯕꯤꯒꯗꯒꯦꯅ ꯈꯜꯂꯀꯥꯟꯗ ꯃꯥꯅ ꯄꯨꯝꯅꯃꯛ ꯃꯣꯃꯣꯟ ꯅꯣꯛꯑꯀꯥꯟꯗ ꯃꯥꯒꯤ ꯑꯃꯅ ꯍꯥꯏꯕꯁꯨ ꯇꯥꯕ ꯑꯃꯅ ꯍꯥꯏꯕꯁꯨ ꯇꯥꯕ ꯄꯨꯝꯅꯃꯛꯇꯨꯕꯨ ꯂꯣꯏꯅꯃꯛ ꯇꯥꯔ ꯃꯥꯅ ꯄꯨꯝꯅꯃꯛꯇꯨꯒꯤ ꯀꯥꯏꯗꯅꯕ ꯁꯣꯂꯨꯁꯟ